Kangpokpi blog tawdore haina cheng leisanabagi information amakak social media da circulate tawnarakle madugi translation miyam da thamjari blog tawrani haba pau phangbadagi Kangpokpi da cheng loksanabada loikhre sel paiba singna mayam leisinakhre aduga sel leirasu leiba phangnadaba mayam yaure haina social media da information amakak circulate tawnarakle kadai phawba sumba pauno khangnanaba makhataba pau ngaiminase Yellow missing amata oina kok sungsin aduna imaleba kal hauna po hana hodrabade tungda ningam daba kya lakane haina Ranjita Golmaina phongdorakre Manipur gi apunbagi saktam kaibi yaro haina amukona senduna haukiba sahi 1997 ki August 4 da miyoi lak manga henbana saruk yaduna satkiba rally adubo ningsingduna sahi khudingna amukona August 4 bo Manipur Integrity Day haina palan pangthokduna lakpagi saruk ama oina ngase su palan thorom ase amukona senduna Imphal gi GM Hall da pangthokre thorom madugi mangoina kangjaibu ngamang da leiba Manipur Integrity Pillar da miyamna laikatuna ikai khumnabu utki thorom maduga mari lenana Kabui Mothers Association ki General Secretary Ranjita Golmaina haikibada amukona sahi khudingi August 4 da Manipur Integrity Day haina palan pangthok lebasi maram sai thorom masida Manipur da khundaminari ba phurub sing khaibung tanadana bagi apun bagi phirep adu nauhauna na ningsing hale lamdam sigi saktam kai handana thamna ba ekoi punna hona minaba sangi mitop na lamdam masibu noma ge maset kya thona thugai na bahonari ba singase aikoina khangba sangi Ipaipu hak taktagi leraklaba aikogi pari purigi oiba lam kaya German Road amasung Tiger Road haina mameng thonduna semjinbagi mathakta Kangla Gate asibu Kuki impina makhogi gate ni haina phongdorakliba kaya ase aikoi amata oina koksong sinaduna punna thengna minaba sangi asigumba kaya ase aikoina thengnaduna imaleba kannanaba hona haudrabade tungda ningamdaba kaya lakani haina phongdokhe thorom aduga mari lenana amuko gi president Nandol Wang na haikibada haukiba sahi 1997 gi August 4 da meyoi lakyan saruk yaduna satkiba rally adubu ningsengduna amasung numit adu da miyam punna Manipur gi apun bagi saktam kaidana ba lomina khiba warep adu hena session na bagi damak sahi khudingi August 4 na lakpada Manipur Integrity Day gi thoram pangthokduna lakle amuko gi pandam di lamdam asida khundaminari ba phurukalok kodeba manaba thakta punna chaukat minaduna apunba Manipur amagi saktam kaihandana thamna bahona bani Manipur masagi su nomagi culture lejaba lamdam ama oina horakibani adubo Bharat lenga makhada ngasidi agitation culture ama oina onthokle Bharat lenga ki divide and rule gi policy na Manipur asi tangdulaita da phibam ama mayoknare lamdam masigi yellow missing refugee amagumna relief camps in the lady Bharat Sarkar ki machet makai oiba thousand na ingla sikna lejaraba Manipur ngasidi tangdu leita da phibam ama mayoknare Bharat lenga na kanglop amada ama haijin tawduna ngasidi lamdam asi tangdu leita na leiba lamdam ama haibadu oidre hana phongdokhe Manipur miyamna matam khara nongmai makhol tadre haina lamdam asida ingta pahanjile haina lobadi langani national highway singda maning tamna satpa ngamdre basi Bharat Sarkar na atamna sathaba thawongni masimak na ngasi phaw the national highway singda free movement lehanba ngamdre bani asigumba India langa ki puksel sengda ba thawongna Manipur da tangdoleta ba purakpa ngamdre bani Kuki militant sangi menglogduna lambi semna ba honarakliba asida India langa karimata haiba ngamdre ba karigino asigumba thawong sing asina lamdam asida leminari ba kanglo Puruk singi marakta nungsinadana bagi masa ama oihale tongan ba leiriba lambi sing makoina maming thon bada India langa na yaga doribra haina hangke North East State Taret ki delegation saruk yaduna pangthokadaba World Indigenous Day gi thoram miyamna saruk yabiyo haina asangka sana phongdokre thasigi mapanda Manipur Indigenous Forum Manipur State Chapter of the North East Indigenous Forum na sinduna Imphal gi Palace Compound leba City Convention Center da pangthokadoriba World Indigenous Day gi thoram da lamdam asigi mipong khudemakna cooperation pibiyo amasung saruk yabiyo thoram masida North East ki state taret gi delegate kaya su saruk yagani haina forum asina sinduna ngasi press club ta pangthokiba pawgi mifam amada forum asigi wangangloi asangka sana phongdokre IM na NNPG ga sanminambagi wafam reject tawkhre NSCN IM amasung Bharat Sarkar anigi marakta taunokhiba framework ki sahi tara farakpagi ningsing thoram pangthokiba galoinana agreement adu naga miyamgi sovereignty right pu India government masakhang bani haina lup asigi chairman Q2 kuna phongdokre chairman asigi maikidigi NNPG ga working committee ga punna satminabagi wafam adu reject tawraduna NNPG asi Indian constitution da thajaba thamba kangbu amani haina sumara sibagi mathakta makhoina naga gi political amasung historical identity sing compromise tawi
NSCN IM loop asiga naga miyam ki political solution amagidamak punna thabak tawminaba haibasi yamna khudong thiningai oiba amani naga sangi historical amasung political ideology compromise tawba group amataga NSCN IM ga punna chatminaroi NNPG haiba group asi India government na semba kangbu amani NNPG gi integrity asi hangai oi hairaduna haiba kanglup asi naga gi unique history asi kalimata masak khangdaba kangbu amani NSCN IM gi oinadi naga gi tongan tongan ba constitution amasung flag ki wafam asi kaidongaida compromise tawroi haide Tara Suba General Assembly Pangthoktuna Pambaibu Amuka Hanna Party Chairman Khalle July Kunganipan ke Kuntra Phawu Numit Homni Jobna Satharakiba UNLF ki Tara Suba General Assembly Mai Pangna Pangthokre Haina Pambaina Lusingba UNLF na Thadrokpa Serolamna Phongdorokle Lobasegi Publicity and Education Department ki Secretary Sarairongba Thoksomna khuyekpiduna thadrokpa serolamna hai General Assembly aduda UNLF na kumja 1964 dagi chatharakliba Manipur gi ningtam lal hawasida ilaiba ki ningtambagi damak thawaina pontha pikraba thawbusinge mafamda minute ani tumina leptuna kopno na ikai khumna bo otke mifam aduda party bu mapanga kangkhat hanaba anoba poram amasung pomit khana nainaduna ayaba piki haina palladuna serolsna hai party ki sanakalon matungina UNLF ki mapan suba Central Committee dissolve tawkhi amadi Tara suba Central Committee na nauna khanke Biren gini haiba tape ki forensic report pikhalak tabada court chawkhre Manipur ki Chief Minister oiramba nongthombam Biren na kanglok ki irang thohannaba atamna insilli haibagi warol yawba audio tape ki forensic science laboratory na report pikhalak tabada Supreme Court na asawba phongdokhre Supreme Court na tha ahum ki mamang da forensic report pikhalak naba khangan khrabasu haujuk phawba hiramasigi matang da report pikhalak tabada Chief Justice Sanjib Khanna amadi Justice Sanjoy Kumar gi bench na asawba phongdokhibane bench aduna haiki Biren gini haiba audio tape adugi asum aran sabchana khangdoknabagi damak athuba matamda forensic report Kalaknaba Kangan Krabaso, House of Power report Pikalaktre, Court Nahiramasi Matang the Kayang Queen and Iduna Lake Higado Highness of Bensaduna Pondoke, Kuki Organization for Human Rights Trust na Supreme Court the petition of pile Todona social media the lake Wadakiba Biren get consul Nihaiba, audio tape Adugi Matang the Mapungfana investigation Satabina Bawakalakibane, Justice Sanjoy Kumar Amade, Justice Satish Sandra Sarmagi Bensta, petitioner Gimakeda, Lepkiba advocate person Busana Haikimade, audio tape lake Wadakiba Sahi Ama Henzilla adubu haujuk pabu forensic report pikhalak tabana asumaran khangdok na bohona bada khurau thanghale Solicitor General Tushar Mehta ki maikaidagi lepkiba council amana sayol ani gi matam PB na ba taksenke wafam adu tarba matung Justice Kumar Hai ki madade kumja 2025 ki March ta court na order thoktana forensic report pikhalak na bakhangan khibani tha ahum haukrabasu haujuk pabu report pikhalak tabagi maram chapchana khanghalaka tabane forensic science laboratory na kanagumba meoi amagi khonja chapchana khangdok na ba hona bada matam kyam sangbage haina hangladuna Justice Kumar Hai ki court na hiramasi gi matang da makha ta na ngaiduna leiba ngamlaroi petitioner gi maikaida San Busan Alice Rasamade Cheryl D Sujana Lepki respondent ki maikaida Tushar Mehta Hizam Lenin P Ramesh Kumar M Sabra Karun Sharma RK Divyasna Amade Lalima Dasna Lepki Tata Dia in a Tombada Mama Masala Kidre Tabada Yam Nungaitaba Lambiki Labak Tiba Todo Amadang Asayo Puntara Helakpa Dwai the Tobal District Hospital the Lion Gutsatkiba Mama Masa Dia Tatana Tombadaki Lake Kidre Tagnaba is Puba Dia Tatamana Tombada Mama Masa Animak Tobal District Hospital Gate Mamang Maktada Lake Kidabane Lake Kidraba Mama Masado Tobal Asoba Pakang Kong Lertagi Soiba Mani Toigilina Be Premila Sahini Fuganipan Amasung Mahaki Masan Atomba Arjun Sahikune Police Tagi Ponga Pau Matumina Lake Kidraba Premila Amasung Arjun Kinetic Honda Amathoduna Tobalom the Laklaga Tobal District Hospital Mapada Labor Road Divider Mapada Kamlaga Ladingada Impalom the Kaksing Tamna Torpa leisinakhre package drinking water Purapa Data DI Amana Tonkibani Heidi Lake Kidraba Mama Masa Animak DI Tata Makadu Lake Kibadagi Manaka Leramba Miam Lokok Nabahonaki Hodo Aduda Premila de Mapam Adumakta the Lake Kide Marsanupa Arjun de Imphal Giras Medicity the Pukatpagi Lambi the Lake Kidabane Emung Manung the Pongba Pau Matungina Lake Kidrabi Premila Masanupa Arjun Kumja 2022 the Imphal West ki Sangangai the Leba Harvard School the class 12 science pass tawrba matungda medical entrance ki tuition yauduna leiribani hairi
Sahi Satruki Matunda Russiada, Maigising Pokaikre, magnitude 7.0 Yauna, Yuha Hakre Hadi, Sahi Satruki Matunda Anbo in Russia Gi, Kamsat Kada Leba, Krasen in Kop, Volcano Pokaira Krahadi, Leba Adugi Ministry for Emergency Service na Pondo Kibagi Matungina, Maigising Pokaikra Matunda Manak na Leba, Kuril Islanda, magnitude 7.0 Yauna Yuha Haki, Madunamaram Oiraga, Russia Gi, Kamsat Kada Tsunami Thorakadra Habugi Mipai Poknade, Maigising Pokaibadi Kam Thorpa Utna, Pacific Ocean Tamna Sandora Krabasu, Mapamadugi Akwabida Mi Toina Kunda Bamaramna, Toidona Kudong Tinga Oide Hadi, Russia Directorate of the Ministry of Emergency Situation Haiki Madudi, Matamamada, Lamkodamio Kiama Pamadu the Laklamba Tarabasu, Huzumaki Oinadi, Lamkoiba Matamapamadu the Laki the Bamaram Maigising Pokaira Klabasu, Kudong Tinga Oidre, Adam Oinama Yuha Hakibana Maram Oidaga, Tsunami Thorakadra Habugimi Paiba, Poknade.